Yambu Taram Chari, ma'am. Nasi we are it nominate Kang Viva that draw. It have a say, ma'am Kugi Muslim Michin Singh, High Time, Manipur, the Tabiriba, Madi, Atopa different part of the world, High Time, Manipur Katagina Teko, Atopa different part of the world, labor Mafam Sing says, Danasi say, Paxana, ma'am Tama, Kui Chara Hello, Matunda, Kui Nasi say, Kui Haini. Jack Java no mit Hagadama am quick it have city Java Tapono mit in the Namam. The Nomisisu Manipurgi Mafam Kaya the Sunga it Bangtukli Duga Singja my 360 one of the most important team member Hai Tarekoi Mustakim in our Mustakim Mayamna Nauba Haraga Kanga Vihiva Aduga Quigi Yamalai Baktiva Todo Amada Quigi electric lineman Nico in our Naubase Yamalai Baktiva Todo Amada Mahaki Koki Sarukta ST where Tasan Badagi Koki Saruksi Hosik lying Bangam than a lady in our Mustakim Hoida Queen Singja my 360 special invite ama bibirak padagi khoi ngasi luxury mayam puna chamina se naw bo hogi yum dani ko khoina live tha doi se direct chat khidoi ni ado direct ma khoi matom da ngai ri ngai le loi suri ado mayam khoi yang thang ni hoji yok salak doi se ko ado hoji seng hak tang ai ga ma khatang ngai ri tai tai loi mak sak sa ba loi gre hai ba ado ai tom da ngai ri hai duna mayam hek yo baga chak cha na ba lambi du su dum sin doi ni ko adum phone su tau ge ado ga hek yo baga Karam film the Yaduino, phone live the bike. Ma'am, young tang Yorika, Samuro, Samuro in Amda, Tatwini, Tatpati, Samuro in Amda Tatwini, ma'am. Those young tang Yosale, ma'am Nahangi, Samuro Gimapagi, the Queen of Posan Tagatabam, Samuro Mapanati, Tazadi, Nahibada. Adogi mapam do si lalak kadoi ni ko lambi se samna have the may lambi se hoji lambi khatang phate highway wani mayam do nakan gi nak yet ta hai tare hori ba upam bi sing se yamna khoi gi yamna phajana yamna mayek seng na ho ba hai tare mayam mamang da go uri ba gul mohor pam bi se ubi bre ngo gul mohor pam bi ti na keno tau dra phajadra ko hyang thang lai lambi mapa la le mayam adu ga thong lan do re yang thang thong ni ko khoi no si lan jari sina mayam it kinomits na la ko matam da khoi gi Islam Dharma Chatpiriba, Chilnau Nung Sirabai, Chilnau Kuding Mapu, a question of my 360 followers singing Mohut Sinjaraga, Madi, Maruina singing my 360 team members, my arm singing Mohut Sinjaraga, Yaifa Pausel, Pizari, Nasiki no Midasina, my arm the hijacking Base, Manipur Biriba, Manipur Natraga, India the Biriba sing, say, Kufuru Pudimak Laminabani, Manipur Dasu, for different Puru Mayama Laminari, Jati, Kayama, Kunda Minariba, Lamdam Amaneba, Adunabu, Mayama, Manipur say, Manipur Katanta India say, unity in diversity, Haidana, Horopam, the religion, caste, gender, Mayam Kanaboy Tag, so unity, Olay Haidana, unity like Haidana India, say unity in diversity. Manipur is Zamane, Mayam Quigi, different Kalu, Mayam Tari, different Dharma Chachaba, Christian Dharma Chachaba, Maite Dharma Chachaba, Hasana Mahizam Chachaba, or saying a Sigi, Muslim Muslimgi, Dharma Chachaba, Musliman, religion say, follow to we between Mayama Lady Manipur. Nasiki Toram Simadi, Nasiki Numit Simadi, especially Quigi Maruina, Islam, Dharma Chachaba is in Lao Singi, Yamna, one of the most important day. Loida, Quising a machine in hygienic is there. A Quisidi Islam Chapakatagina, Manipura, Biriba, Pura Kudimaki, Furu Kudimaki, Yamanumaiba, Numit Haina, my from a Tamzaki, Karigino, Haimatamda, Tamachanga, Tawai Hakang Yauna. Ayuki no Nungsa heck no but again Numita Vauba Nungsa Hensang Jival, Jarahen Gaduini, Mayamqa, Jarahe Lagawana, Quigi, the Sembiva Mapubu Kurum Zaba, Alabo Kurum Zaba, Ningzaba, Yam the jet at Quigi Hakang, Tamoida, Sagonaraga, Tamzaba, Adugumba, Quigi Ramadan, Hariba, Ta, Dolution Kibagi, Nasi say, Mayam Yam no Ivanumidni, Adomayam Yam the Kare and a Kupa Dudi, Aquina Karakangzaba no less when you come the share Tozari say, Karahen and Kupa Dudi, Mayam Horema Fama to the Yoraka, the Halamani, Unajan, so what I sage. Aduga Singja May 360 team member a Biriba in our Nova Singja May 360 Yauragadi Mapung Pagani Haidana Ko Birakli in our Naubasi Nasiki program Sisu dedicate to Zage in our Naubasi Huzik Mayam Matamam the lineman or Mani Hosi Masaki Film Zata Namaram Oraga Hosi lineman or Bangam Gidre Masansumatic Java Tabam Tapanga the Nosi Awabagi film the lady Bani Makokta Quis Makoki Sarukta ST Werna Tasan Kibaki Makoki Saruktu Yang Hanga Hosi Second to help to Bangamdana Singja May 360 Nasu Mamanga Koi help to Zaki Matam to the help to give to the Mayam to say the Magi Kokto Mataki Sarukse
ลายเองนะพวกนั้นมันจังกันแต่ว่าเซลฟัมสินะเห็นยามบ่ไอ้คุยกี่สู้ power กี่วางมันจะเลยว่าให้ตายไหมครับอันนั้นแต่เซ็งนะยามนะคุยกี่นุ่งไงระเบิดนุ่มิดคุยกี่นุ่มิดเซ่จะอิดกินนุ่มิดเซ่จะคุยสิ่งไม่ทรีสิบุนนุ่งชีบิรักปันนิ่งสิ่งบิรักปะอินเอาหนาวปะเอลิสมุสตากิมมากิมายุมดันนี่ก็คุยน่าจะตัวสิเราสุดท้ายก็จะรีตัวก็กระดิกกระดิ่งช่างเนาะให้ไปดูสู้ไหมครับยังขันจะระแกตัวก็จ้าบ้าบักติวขันจะโอ้ยก็ไหมครับกระดิ่งช่างเนาะให้ไปแบบดูบักน้อยบัวหลักตะกระสู้วารีวัตไตดิสาระก็ไกลทงนี่ให้ไปดูที่หังไม่ใหญ่แต่นะแม่aduna mayam chatmina se mayam no dum comment section da hai tare ichil naw yeng biri ba mayam na khoi singamai 360 chachari se manipur da lei biri ba singamai 360 bu nungsi bi da follow to bi ba ichil naw kuting makki khoi gi support ta hai tare mayam khoi ichil naw mayam sigi support ta ngasi khoi singamai 360 na visit chachari ba se sida manipur gi mafam da kachin kuya pumna mak ta lei biri ba khoi gi islam dharma chatpi di ba ichil naw sing kuting mak ta hai tare mayam khoi singamai 360 gi mai kai da gi it mubarak hai na aku singamai 360 gi mai kai digi mayam sibu mahut sinjaraga phongdok chari mayam nahan photo na madu si mafam sini ko yam view yam faza bado nakan da nak yeta u loi ho bane o tembio kari nungai tabal lei ge hai nungai tabal lei ting asi nungai ba phongdok pa no mini chenlaw mayam aduga taseng na ngasi singamai 360 thadok chari video simak singamai 360 gi chenlaw mayam like minded kangu khara khoi singamai 360 follow tok sin beri follow to bata na tabida ai singamai 360 member oi jage hai dana yam toina hai birak padagi te member sing akhoi no magi asum hengalai mayam sigi view si yang view si view si kyam ti phajage yo sini na hana khoi photo thagat chabado mayam samuro yorom dai dane haba mayam thaja da view to matek to yang view hazara mayam Eid Mubarak hai na hai bio ai horam da ba hai ya ba itin tamo ke hoi ju lambi da le hori ye mayam True Smile Dental Clinic ta ya do sem hori ye ado sinara me koi ya ma itai ma mayam gi service se sumaina koi ya se problem lai bani na ya sing se am tang yeng biro servicing pi biro hai da na itai ma da su koi na request tau jara me machu cinema machu hall yore kwa ado ai hui sa do si me sing bai di bazar dagi si samuro bazar dai chatpa matam da yae ba ko samuro bazar da chatta bi da akhoi gi oinam sawom bunglom dai chang se ba adu ne hena lai ba ne ba mayam samuro se singamai 360 gi akhoi admin gi hai tare ko admin gi di second home ne ai matam ama si mafam se isa chahi ahum ne lai re ise aduna samuro da su ai gi manaba maru papang sing yam lei samuro gi mai kai rom hai tare swai gi anak pa da lai bi ba jasen lai bi ba lai kai sing sing dagi so koi sing metri si ga loina jaba yam nang atina jaba me ama lei ha sima me an photo chage samuro yo ba si koi sing metri si gi yum yo ga chap manai matamam da sing metri si gi su koi punsi gi tangkak ama da hai tare samuro hariba mafam asi class 8 9 10 hai tare chahi om asi mafam asi da koina lena raga hai tare me mafam sai ja punsi khongchat ama su hauki ado me am koi samuro gi mafam lak pasi dai sida me am maruina koi gi samuro lak pa ibto ma lei si mafam se koina dum kurum jai ba ko sida uku maka bane samaro lak pa se lai harau ro matam da su yam lu bane aduga mayam na susi ki mapa se lan bi tar ga di regardless of any religion dum thaja bi tar ga dum kurum bi yo soida ngam da na ba tek ta kai da na ba hai da na lai thong hang ba ma le ma si sem ga chagat pagi Eid Mubarak hai na khoi gi wish pibirak liba comment pibirak liba khuding ma khoi na comment se gari thobani na mayam pa badi ngam jadre hai pe chawrak pa ma sum yeng ba matam da Eid Mubarak hai na nungsi na khoi gi wish pibirak pa thingna jai lamdam masida leibiri ba ichinaw khudima ngasi video si yeng biraga akhoi masel nungsi na ba hengat pa akhoi masel mateng pang na ba hengat pa akhoi masel gi marakta akhoi masel masel nga tani ko akhoi masel marakta amana nungsi na bagi chang se som hengat laga Manipur si punna akhoi masel unity oina ba akhoi anau ba akhoi gi ithil lama akhoi phau na bagi damak ta mayam na comment section da Eid Mubarak haina su haibiro oduga akhoi gi lamdam masida ngasi gi it thawr masiu pangthok piri ba isilaw koting makta hai tare nungsi ba message maru papang oi bagi ichin law oi bagi mari mata oi bagi message sing asi mayam kachin koya sin mathungna yauhan minasi haiba mayam fam thamjage singjamai 360 gi team member oi bi ba matam da thoina koi gi akai ba laite singjamai 360 gi team member oi bi ge hai tar gadi singjamai 360 na program number mafam da lak piu wai wa tai sana si unaduna kari help to ya ba khoi di mi gi mateng pang mani dana aduga loina na koina sum tawjari ba thawak thoram sing asi mayam gi support ka loina na taw bane ba ko aduna mayam na karai phau ba da help to ya ga da ge sel gi mateng na te ko mayam ano adong gi laikai da dom lobi ga da role se kari no singamai 360 da dom lobi ga da role se kari no hai ba wari wa tai sing sabam changi
ꯑꯗꯨꯒ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯎꯊꯣꯔꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯗꯨꯀꯥꯟ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯔꯥꯡ ꯇ꯭ꯔꯨ ꯁ꯭ꯃꯥꯏꯜ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯋꯤꯗꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯩꯀꯣ ꯏꯌꯥꯝꯕ ꯕꯣꯅꯤꯁꯨ ꯃꯌꯥꯝ ꯉꯔꯥꯡ ꯌꯥꯁꯨ ꯏꯌꯥꯝꯕ ꯕꯣꯅꯤꯒꯤꯁꯨ ꯑꯔꯣꯏꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯖꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯒꯠꯅꯕ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯤꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯁꯦ ꯑꯗꯨꯅ ꯇ꯭ꯔꯨ ꯁ꯭ꯃꯥꯏꯜ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛꯅ ꯂꯧꯕꯤꯔꯤꯕ ꯔꯣꯜꯁꯤꯅ ꯑꯩꯈꯣꯏ ꯌꯥꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯀꯦꯁꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯦꯟꯗꯜ ꯇꯧꯕꯤꯕꯅꯤ ꯑꯇꯣꯞꯄ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯁꯨ ꯂꯩ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯤꯖ ꯁꯤꯇꯤ ꯗꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒ ꯂꯣꯏꯅꯖꯕ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯖꯕ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯃꯦꯝꯕꯔ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯃꯨꯔꯧ ꯑꯣꯏꯅꯥꯝ ꯁꯑꯣꯝꯕꯨꯡ ꯍꯥꯏꯔ ꯈꯪꯅꯕ ꯃꯐꯝꯗꯣ ꯑꯗꯨꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯧꯁꯟꯗꯣꯏꯁꯦ ꯑꯩ ꯃꯄꯥꯗꯣ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯗꯅ ꯏꯗ ꯃꯨꯕꯥꯔꯛ ꯃꯌꯥꯝ ꯏꯗ ꯃꯨꯕꯥꯔꯛ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯆꯔꯤꯁꯦ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤ ꯌꯨꯝꯗ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯏꯑꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯗ ꯇꯨꯝꯃꯒ ꯂꯩꯕ ꯌꯥꯗꯕ ꯀꯔꯤꯒꯤꯅꯣꯗ ꯂꯝꯗꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯑꯃ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯒ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯍꯧꯗ꯭ꯔꯒꯗꯤ ꯑꯍꯣꯕ ꯑꯃ ꯑꯣꯏꯔꯅꯤ ꯈꯟꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯊꯥꯖꯔꯛꯏꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯏꯗ ꯃꯨꯕꯥꯔꯛ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯝꯇꯪ ꯄꯤꯕꯤꯔꯝꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯑꯃꯗꯤ ꯅꯛꯁꯤꯟꯅꯕꯒꯤ ꯂꯤꯄꯨꯟ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯄ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯁ ꯄꯤꯕꯤꯔꯝꯃꯨ ꯏꯗ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯧꯅꯤꯖꯔꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯣꯏꯕꯅꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗ ꯉꯝꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯥꯎꯕꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯥꯎꯕ ꯐꯣꯟ ꯇꯧꯒꯦ ꯃꯌꯥꯝ ꯁꯤꯗ ꯏꯝꯐꯥꯜ ꯕꯦꯔꯦꯖ ꯑꯅ ꯂꯩꯀꯣ ꯏꯝꯐꯥꯜ ꯕꯦꯔꯦꯖꯁꯦ ꯁꯤꯗꯩꯁꯤꯗ ꯆꯪꯗꯣꯏꯅꯤꯀꯣ ꯅꯥꯎꯕ ꯌꯨꯝꯁꯦ ꯐꯣꯟ ꯐꯪꯗ꯭ꯔꯦ ꯑꯩ ꯉꯥꯏꯅ ꯐꯣꯟ ꯆꯠꯈꯤꯗ꯭ꯔꯥ ꯃꯌꯥꯝꯁꯦ ꯆꯪꯖꯜꯂꯛꯏꯀꯣ ꯅꯦꯠꯋꯥꯛ ꯐꯪꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒ ꯑꯩ ꯁꯨꯃꯥꯡꯗꯩꯗ ꯊꯧꯖꯜꯂꯗꯕꯅꯤ ꯃꯥ ꯅꯦꯠꯋꯥꯛ ꯐꯪꯗꯕꯒ ꯌꯥꯄꯣꯟꯇꯦ ꯑꯩ ꯉꯥꯏ ꯂꯩꯔꯤꯕꯅꯤ ꯆꯥꯛ ꯆꯥꯗꯒꯩ ꯑꯇꯩ ꯑꯍꯜ ꯂꯃꯟꯈꯩꯗꯤ ꯂꯣꯏꯅꯃꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒꯤ ꯕ꯭ꯔꯣ ꯉꯥꯏꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅꯦ ꯅꯥꯎꯕꯗꯣ ꯔꯤꯡꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯇꯣꯔꯕꯥꯟꯁꯦ ꯊꯧꯒꯠꯇꯣꯏꯅꯤꯀꯣ ꯇꯣꯔꯕꯥꯟꯁꯦ ꯊꯧꯒꯠꯇꯣꯏꯅꯦ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯂꯥꯏꯚ ꯊꯥꯔ ꯂꯥꯛꯏꯅꯦ ꯂꯥꯏꯚ ꯀꯔꯤꯒꯤ ꯂꯥꯏꯚ ꯃꯨꯊꯠꯄ ꯃꯨꯊꯠꯂꯣꯏ ꯂꯥꯏꯚ ꯃꯨꯊꯠꯂꯨ ꯀꯥꯏ ꯂꯥꯏꯚ ꯊꯥꯔ ꯂꯥꯛꯏꯅꯦ ꯃꯌꯥꯝꯗꯣ ꯋꯤꯁ ꯄꯤꯔꯤꯅꯤ ꯀꯩꯅꯣ ꯋꯤꯁ ꯄꯤꯔꯅꯨ ꯍꯥꯏ ꯕꯃꯨꯂꯥ ꯊꯥꯏꯅ ꯏꯗ ꯅꯨꯃꯤꯠꯇ ꯕꯃꯨꯂꯥ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯧꯕ ꯏꯗ ꯅꯨꯃꯤꯠꯇ ꯕꯃꯨꯂꯥ ꯊꯥꯅꯩꯕ ꯑꯉꯥꯡꯈꯩꯁꯦ ꯕꯝꯕꯨꯂꯥ ꯀ꯭ꯔꯦꯀꯔꯗꯣ ꯕꯝꯕꯨꯂꯥꯗꯣ ꯊꯥꯕ ꯌꯥꯕ꯭ꯔꯕ ꯊꯥꯏ ꯍꯥꯏꯕ ꯁꯨꯝ ꯊꯥꯅꯕ꯭ꯔꯥ ꯍꯪꯕꯅꯤꯗ ꯊꯥꯅꯕꯅꯦ ꯑꯉꯥꯡꯈꯣꯏ ꯑꯣ ꯅꯣꯡꯃꯩꯒꯁꯨ ꯌꯥꯝ ꯂꯩꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯍꯥꯏꯔꯒꯅ ꯌꯥꯎꯁꯪꯗ ꯑꯉꯥꯡ ꯃꯆꯥꯈꯩꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯒ ꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯗꯥꯏꯅꯦ ꯑꯉꯥꯡꯈꯩꯁꯦ ꯑꯩ ꯁꯤꯒꯤ ꯀꯩꯅꯣ ꯌꯧꯔꯦ ꯃꯈꯥꯔꯣꯝꯗꯩ ꯂꯥꯛꯏꯕꯀꯣ ꯑꯉꯥꯡ ꯅꯣꯏ ꯅꯅꯥꯎꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯣ ꯑꯝꯇ ꯊꯣꯡꯒꯥꯟꯗ ꯂꯦꯞꯍꯜꯂꯝꯃꯣ ꯑꯩ ꯆꯪꯐꯝꯗꯣ ꯀꯥꯎꯔꯤ ꯑꯩ ꯁꯤꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯧꯔꯦ ꯃꯐꯝꯁꯦ ꯗꯥꯝ ꯂꯩꯕꯗꯣ ꯑꯣꯏꯅꯥꯝ ꯗꯥꯝ ꯍꯥꯏꯔ ꯈꯪꯅꯕ ꯃꯐꯝꯗꯨꯅꯤ ꯃꯌꯥꯝꯁꯦ ꯎꯗꯕ ꯃꯐꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯣꯏꯅꯥꯝ ꯗꯥꯝ ꯍꯥꯏꯅꯕꯗꯣ ꯁꯦ ꯑꯣꯏꯅꯥꯝ ꯗꯥꯝ ꯁꯦ ꯑꯃꯣꯠꯄ ꯃꯌꯥꯝ ꯄꯨꯊꯔ ꯁ꯭ꯋꯥꯏꯁꯦ ꯄꯟꯕꯅꯦ ꯃꯌꯥꯝ ꯇꯨꯔꯦꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯕꯤꯒꯅꯨꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯄꯟꯕꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁꯤꯡꯒ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤꯀꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯅꯥꯎꯕ ꯌꯨꯝ ꯌꯧꯗꯣꯔꯦ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯥꯝꯖꯩ ꯍꯥꯏ ꯃꯌꯥꯝ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤ ꯐꯣꯟ ꯅꯝꯕꯔ ꯊꯤꯕꯗ ꯊꯣꯏꯅ ꯋꯥꯔꯣꯏ ꯑꯩꯈꯣꯏ ꯄꯦꯖꯇ ꯖꯁ ꯆꯪꯕꯤꯔꯛꯑꯣ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯨꯝ ꯁꯤꯡꯖꯃꯩꯇ꯭ꯔꯤꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯔꯝꯃꯅꯤ ꯀꯟꯇꯦꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯣꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯋꯥꯆꯦꯞꯇ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯏ ꯑꯣꯔ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯥꯏ ꯍꯪꯉꯛꯄ ꯌꯥꯎꯏ ꯁꯤꯒꯨꯝꯕ ꯑꯆꯝꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ
खरा हेन इम्पोर्टेंट ओइबा मेसेज तुना हेन रिप्लाई पीबको अदि मेसेज से यों मदब मेसेज चामै मथक्ता लाकपनिना खतंग अखोइना सु मेसेज से खतंग फिल्टर तौजैये अनि यारगदि अखोइना अदोमना सु मेसेज थाबिरक मतमदसु खतंग अखोइगी इम्पोर्टेंट ओइबा कन अखोइ केस लेर कांदा पाउ फाउनासी अदो अखोइना हेल्प तौबना कराइ बाउबा हेल्प तौबा याबनो हाबसिमा मयाम थमजगे दुगा ngasi अखोइना मयाम दा हाइजनिंग बा सेक्सिंग मेट्री सिना अखोइ समना अवाबा मतेंग पांग हाइदि यामना हाइबिरे मयाम से अवाबा यामन्ना ngамद्रि मयाम सेंग दुम हाइजगे अदो पुमना अखोइ लाइक माइंडेड ग्रुप ता लोइसिना जै लाइक माइंडेड ग्रुप ता अदोमना करिम अवाबा अनाबा लैतागदि लाइक माइंडेड की नंबर दा कॉल तौबिरा वाना गी तेंबांग बियु खोपियु हाइबसि मोइना एनालाइज तौगा सिमेट्री सिगा दुम पाउ फाउना हेल्प तौमिना जैबको नाउबा अइने यौरिसे काइदनो नोइ मपादो अइ काउरे इनाउपादो केदलेमद्रेबको आई अखोइ नुपी थादोके होय इतैमा थादरो इनाउपी सिवा पासे ओइदोरा खं ना मखारोम दै लाकपदा लैंडमार्क तोम ता हाइरो अखोइगी तुरिम पांडो चिंग वान चतलिदे वान चनबदो अतप्पा जगह अम लेयंगनेबको ओ अइ मखारोम दै सुम लाकपदा अतप्पा जगह दि लैति होसि फाउगी मखारोम देगी मथ थौगली नतो होय अदुदि अतप्पा फुटबॉल सानबम ममसु लैबलेगा पामसो फुटबॉल अइ नोइदा लामिसिंग असिगा थारगा अहुमलक मैरक सुदुरा मंगारक तो सुदोरे मंगार नंग नग इत के इनवाइट तौत्रगदि अइना पोमा लैदोइने वारौदोइने नंग तौदि तौरकपदा कनो बस स्टैंड यौरे बस स्टैंड यौरे यासि फजबरा वेटिंग से तो वाली लाओ तो लंपाम लैरे तोरबानदा नाउबा मयामना ईद मुबारक ना वाई चाइरे हे कमेंट सेक्शन दा इनाउबु नुंसिबिबा दुगा ngasiगी थौरम असिबु थौरम हाइतारे सेलिब्रेशन हाइतारे ने ईद से ईद की नुमित सेइसदा कोइगी ngasi याइफा पाउजेल मयाम पिराई इचिलाउ मयाम ईद मुबारक खरा हौनम ता हाइबिनो सिंगमै 360 लाइव थारी ए ईद मुबारक हाइरिजे कई कई चाथरगे ngasi दिया सिंगमै 360 ना सोमदा नाउबा युमदा लाकपनेबको नुंगाइब्रा कमाइन तोये दुआई है अदो करी करी मथेल तौरगे ngasi सिबो येन सु तौरे सन सु तौरे अदुदि इनाउगिदि कनो कई लैरगे ngasi गिया नमै लैरे इनाउगी से अखोइ सिंगमै 360 लाकपगिने ना होरेन अचापो लैनबा काका कनो तौगे काका हाइगा तामो हाइगा लाओ नंगना हाम बोइदुइनि अतैसिदि पाखंग फारे मोइदि पियरोबको होरेन ईद मुबारक हाइना विश तौसलो मयामदा अतै तै कई हाइनिंगे अखोइ वीडियो येंबिरिबा मयामदा कई हाइनिंगे अदो मिंगदोम तंग हाइयोने मयामदा परबेस अदो लुपा चनीसिना कई लैतारे सेव तौसनगद्रा नत्रगना कोइगी नुमै लेरगा पैसासि मांगहनगद्रा कई दौन कई लैनी सेव तौसिको पैसा मांगहनबसे तसेंगना अखोइना अगांगसिंगसिदा अखोइ पैसासे कइसु नत्तबिदा सानापो पलै थो मांगहनबसे तौगुमसेबा तुंगसन तारदि हयेंग अथु काई लाइक त लेरसु बोइद लेरसु कानैदना ओके बाय बाय ईद मुबारक मयाम अखोइगी ngasi sum live थारिगे मनुंगसिदा हाइतारे अखोइ चानुपागुमलबा इनाउ सि थेंगनाजरे अदो महाक्तसु अखोइना ngasi लाक्चरिंगे मनुंगसिदा मयाम तसेंगना अखोइगी ईद नुमित सेइसदि सुमाइना अखोइ विश सुपिनाइबको अदुना मयाम चलिंगे मनुंगसिदा इनाउ सिबुसु अखोइ ईद मुबारक हाइना विश तौजरमनि दुगा अखोइ मसेल नुंसिनबगी मरिजे हेंगतकनी हाइबगी वखलोंदा मयाम अखोइ असिंगबै थ्रीसिना विजिट चचरिसिनिको अतत्प जगह आम लेरे नाउबा लाकपा माले नोइ मपादो अतत्प जगह दुदैने अदुदै हौरकपा कामदा थोंगाना सांगम चंगबदो निजागे नोइजे कोइला सारबो गाई थोगरपा यादबदो लेरे निजागे लेरे नाउबा युम लेरे नाउबा चाक लोइरे हाइदाइना आइदि चाक चाबा लाकपनिको चांगलो लोइरे ए सम कइये सिदैसजु सम कइये ngasi अदो लंबी मयाइददि ओइरे नाउबा से होरोन अदुम खोंगद्रा नुंगाइगद्रा अदुम खोंग किनंग तौर थैदोक्सरे याम फबने अखोइ लेकाइ के पखाइरोइद इजो गुड ईद मुबारक सिंगमै 360 की वीडियो नंबर लाक्चबने कई चाक कई सांग चाबिरगे सन तौथारे चाक चाबा लोइरबो ओ अदो ईद मुबारक से अखोइ सिंगमै 360 की साइड तगी हाइतारे मयाम नुंसी चानबा हेंगतपा अखोइ मसेल मतेंग पांगनबा हेंगतपा को होरेन अंगांगैगी ओइना सुम कैनोमता लैबियो सितंग मतेंग पांगजरंगे
ꯃꯇꯦꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯅꯩꯕ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯍꯥꯏꯔꯒꯅ ꯌꯥꯎꯁꯪꯒꯤꯗ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯤꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯏꯠꯀꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯖꯩꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯅꯥꯎ ꯁꯝ ꯀꯠꯊꯠꯄꯤꯔꯣ ꯍꯦꯔꯣ ꯃꯥꯟꯅꯕ ꯍꯣꯔꯦꯟ ꯍꯦꯔꯣ ꯑꯩꯈꯣꯏꯒꯤ ꯃꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦꯀꯣ ꯏꯠ ꯃꯨꯕꯥꯔꯛ ꯃꯌꯥꯝ ꯏꯠ ꯃꯨꯕꯥꯔꯛ ꯑꯩꯈꯣꯏ ꯆꯪꯁꯟꯖꯔꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯁꯇꯥꯀꯤꯝꯒꯤ ꯌꯨꯝ ꯁꯨꯃꯥꯡ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯣꯇꯣ ꯑꯃꯁꯨ ꯈꯥꯝ ꯂꯩꯔꯦ ꯑꯣꯇꯣꯁꯤꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯊꯧꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯣꯇꯣꯁꯤꯒꯤ ꯅꯥꯀꯟꯗ ꯊꯧꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯨꯁꯇꯥꯀꯤꯝ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯒꯥꯔꯤꯁꯦ ꯅꯞꯀꯦ ꯁ꯭ꯋꯥꯏꯗ ꯈꯥꯝ ꯌꯥꯒꯗ꯭ꯔꯥ ꯒꯥꯔꯤ ꯀꯥꯏ ꯈꯥꯝ ꯌꯥꯅꯤ ꯏꯆꯦ ꯒꯥꯔꯤ ꯀꯥꯏ ꯈꯥꯝ ꯌꯥꯅꯤ ꯁ꯭ꯋꯥꯏꯗ ꯑꯣꯏ ꯈꯥꯝꯃꯒꯦ ꯌꯥꯔꯦ ꯅꯥꯎꯕ ꯅꯥꯀꯟꯒꯤꯁꯤꯗ ꯈꯥꯝꯃꯒꯦ ꯃꯇꯥꯏꯗ ꯑꯗꯨꯝ ꯈꯥꯝꯃꯣ ꯈꯤꯇꯪ ꯂꯝꯕꯤ ꯒꯥꯔꯤꯝꯆꯥ ꯑꯃ ꯆꯠꯄ ꯌꯥꯔꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯑꯣꯀꯦ ꯆꯪꯕ ꯌꯥꯔꯦ ꯁꯤꯗ ꯊꯧꯖꯤꯜꯂꯒꯦ ꯌꯥꯔꯦ ꯅꯥꯀꯟꯒꯤꯁꯤꯗ ꯃꯌꯥꯝ ꯀꯩꯅꯣꯅꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯄꯤ ꯌꯥꯕ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯃꯌꯥꯝ ꯂꯨꯄꯥ ꯆꯥꯝꯈꯛ ꯄꯤꯖꯔꯝꯕꯅꯦ ꯑꯗꯣ ꯑꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯏꯠ ꯌꯥꯎꯕꯗꯤ ꯂꯥꯛꯏꯁꯦ ꯏꯅꯥꯎꯕ ꯌꯨꯝꯗ ꯏꯅꯥꯎꯕꯒꯤ ꯍꯦꯛ ꯑꯋꯥꯡ ꯊꯪꯕꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯁꯤꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯁꯦ ꯉꯁꯤꯒ ꯊꯥ ꯑꯅꯤꯔꯛ ꯁꯨꯔꯝꯃꯅꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯌꯥꯝ ꯁꯑꯣꯝꯕꯨꯡ ꯑꯣꯏꯅꯥꯝꯗꯅꯤ ꯂꯥꯛꯏꯁꯦ ꯅꯥꯎꯕ ꯊꯝꯃꯣꯀꯣ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯡꯒꯣꯟꯗ ꯑꯩꯈꯣꯏ ꯆꯪꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯏꯠꯁꯦ ꯀꯃꯥꯏꯅ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯏꯠꯁꯤꯅ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯆꯠꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯅ ꯉꯁꯤ ꯌꯦꯡꯍꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯉꯁꯤ ꯂꯥꯛꯆꯔꯤꯕꯅꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯏꯗ ꯑꯜ ꯐꯤꯇꯔ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯣꯕꯖꯔꯕꯦꯁꯟꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯇꯥꯏꯃꯤꯡ ꯃꯉꯥꯟ ꯐꯣꯡꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩꯝ ꯆꯥꯗꯕꯅꯦꯕꯀꯣ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯊꯦꯡꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯥꯟꯗꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯊꯥ ꯑꯃ ꯁꯨꯃꯥꯏꯅ ꯔꯥꯃꯗꯥꯟꯒꯤ ꯃꯇꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯆꯥꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯉꯁꯤ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯏꯕ ꯅꯥꯎꯕꯒꯤ ꯌꯨꯝꯗꯅꯤ ꯅꯥꯎꯕꯒꯤ ꯌꯨꯝꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯆꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯅ ꯄꯤꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯁꯤꯒꯅꯤ ꯑꯗꯣ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯆꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯆꯪꯉꯁꯤꯔꯥ ꯏꯟꯖꯥꯡ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯇꯥꯏꯃꯤꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯖꯕꯅꯤꯀꯣ ꯅꯥꯎꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯗ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯥꯡ ꯐꯦꯡꯕꯒꯤ ꯇꯥꯏꯃꯤꯡ ꯐꯥꯎ ꯌꯧꯁꯜꯂꯛꯑꯦ ꯏꯠ ꯃꯨꯕꯥꯔꯛ ꯏꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯩꯀꯩ ꯆꯥꯊꯔꯦ ꯉꯁꯤꯗꯤ ꯌꯦꯟꯁꯥꯡꯁꯤ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯁꯟ ꯊꯣꯡꯕ ꯑꯃ ꯁꯂꯥꯗ ꯑꯃ ꯏꯅꯦꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯏ ꯅꯥꯎꯕꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯦ ꯈꯪꯕꯤꯕ꯭ꯔꯥ ꯃꯃꯥꯡꯗ ꯂꯥꯛꯄꯗ ꯍꯣꯏ ꯅꯝꯃꯔꯣꯏ ꯑꯗꯣ ꯏꯅꯦꯅ ꯄꯥꯝꯗ꯭ꯔꯃꯤ ꯅꯝꯃꯔꯣꯏ ꯏꯅꯦ ꯏꯠ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯁꯤ ꯅꯨꯡꯉꯥꯏꯀꯣ ꯏꯅꯥꯎ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯍꯥꯏꯁꯦ ꯏꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ 1,100,000 ꯌꯦꯡꯉꯤꯌꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯅꯦ ꯅꯨꯡꯉꯥꯏꯌꯦ ꯐꯅ ꯄꯥꯟꯕꯤꯌꯨ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕꯤꯌꯨꯀꯣ ꯑꯩ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯆꯪꯖꯔꯛꯑꯦ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯊꯔꯗꯕꯅꯤ ꯏꯠ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯂꯨꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯆꯥꯕ ꯅꯨꯃꯤꯠꯇꯨꯅꯦꯕꯀꯣ ꯑꯗꯣ ꯅꯥꯎꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯂꯧꯕꯨꯛꯁꯦ ꯃꯃꯥꯡꯗꯗꯤ ꯂꯧꯕꯨꯛꯁꯦ ꯏꯁꯤꯡꯁꯦ ꯊꯧꯖꯟꯕ ꯌꯥꯔꯝꯃꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯔ ꯂꯩꯕꯅꯤ ꯊꯧꯖꯟꯕ ꯌꯥꯔꯗꯤ ꯒꯥꯔꯤ ꯄꯥꯛ ꯇꯧꯕꯁꯦ ꯌꯥꯕꯅꯦꯕ ꯁ꯭ꯋꯥꯏ ꯁ꯭ꯄꯦꯁꯁꯦ ꯑꯗꯣ ꯅꯣꯡ ꯈꯔ ꯍꯦꯟ ꯇꯥꯔꯛ ꯇꯥꯔꯗꯤ ꯏꯁꯤꯡ ꯂꯥꯛ ꯇꯥꯔꯗꯤ ꯁꯤꯗ ꯂꯧꯕꯨꯛ ꯑꯣꯏꯕ ꯌꯥꯔꯅꯤ ꯅꯥꯎꯕꯒꯤ ꯒꯦꯠꯅꯤ ꯀꯣꯟꯊꯣꯡ ꯏꯆꯝ ꯆꯝꯕ ꯒꯦꯠ ꯑꯃ ꯄꯥꯜꯂꯤ ꯑꯗꯣ ꯀꯣꯟꯊꯣꯡꯁꯦ ꯆꯪꯗꯣꯏꯅꯤ ꯅꯥꯎꯕꯒꯤ ꯃꯆꯥꯁꯨ ꯂꯩ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩ ꯆꯪꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯏꯠ ꯌꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯅꯥꯎꯕ ꯀꯥꯏ ꯂꯩꯒꯦ ꯏꯆꯥꯅꯨꯄꯥ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯂꯥꯛꯑꯣ ꯌꯦꯁ ꯍꯤꯔꯣ ꯁꯥꯔ ꯂꯩꯁꯤꯗꯤ ꯅꯩꯔꯦ ꯀꯩꯅꯣ ꯁꯤ ꯅꯥꯎꯕꯒꯤ ꯃꯥꯒꯤꯁꯦ ꯃꯅꯤꯄꯨꯔ ꯇꯨꯔ ꯇꯧꯅꯕ ꯒꯥꯔꯤꯅꯤ ꯅꯥꯎꯕꯒꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯨꯔ ꯇꯧꯕ ꯈꯨꯠꯅ ꯑꯣꯜꯂ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯈꯨꯠꯅ ꯑꯣꯜꯂ ꯂꯥꯛꯀꯗꯣꯏꯅꯤ ꯅꯥꯎꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯐꯥꯎ ꯂꯥꯛꯄꯤꯔꯝꯃꯤꯗꯣ ꯃꯣꯔꯥꯒ ꯊꯤꯜꯂꯛꯑꯝꯕꯗꯣ ꯃꯌꯥꯝ ꯀꯣꯚꯤꯗ ꯃꯅꯨꯡꯗꯐꯥꯎꯗ ꯑꯩꯈꯣꯏ ꯃꯣꯔꯥ ꯁꯄ꯭ꯂꯥꯏꯒ ꯄꯤꯕꯤꯕ ꯃꯌꯥꯝ ꯁꯥꯔꯒ ꯈꯨꯠ ꯁꯥ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯦ ꯈꯨꯠ ꯁꯥ ꯌꯥꯝ ꯍꯩꯕꯅꯦ ꯏꯅꯥꯎꯁꯤꯁꯨ ꯏꯠ ꯃꯨꯕꯥꯔꯛ ꯃꯌꯥꯝ ꯍꯩ ꯀꯔꯤꯅꯣ ꯈꯨꯠ ꯂꯦꯡꯉꯤꯁꯦ ꯍꯥ ꯄꯥꯕꯨꯡ ꯀꯩꯗꯧꯔꯤ ꯏꯁꯥ ꯉꯝꯗ꯭ꯔꯕꯣ
ꯄꯨꯄꯨ ꯉꯝꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯉꯝꯗꯕꯅꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯅꯥ ꯐꯗ꯭ꯔꯣꯕꯅꯤꯅꯦ ꯑꯦꯁ ꯋꯥꯔꯤꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯗꯅ ꯋꯤꯁ ꯄꯤꯅꯔꯤ ꯃꯌꯥꯝ ꯆꯪꯗꯅ ꯏꯠ ꯃꯨꯕꯥꯔꯛ ꯍꯥꯏꯗꯅꯀꯣ ꯏꯙꯧ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯏꯠ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯌꯨꯗꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯤꯌꯨꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ 이슈 누빠나 하야지 이슈 누빠나 오이나 하야시네 깐데세 나오바 하야시 ngасigi 누가이러바 itki kumhei tasengna thama chara helagani ko numidang khatak budi chaba nungdin budi kemta chaba isingadi thakpa yaba nauba ising bau thakte aduna mayam tasengna yamna ho aduna yam luba amane aduna tasengna haidi yam luna khanjaba hai tare ramadan matamse sorsi su sembi ma pusi su khoi thamoi nongda sagonaraga thammaga chara henbagi chakhen tha haina badune banaw ko kamai tau khi naw ba chakhen tha manung do dum kamai len gi matamse ahan bo de dum khara wayo ko haina ko ado sum naw khoi khangjaning bam le khoi samna haibada chara hen base isa sui haibako ado it manungi khoi ramadan manungi chara hen base isa da thoina soktabra ising ju thakpa ya de ju haibire kamai taw ya akhoi khangsa ayta chaga dose nganna ke matam ga khoi numit thokringa de cha hoi numit manga lai laktringai da 초에바 ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯒ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯍꯦꯟꯕꯗꯕꯨ ꯁꯣꯛꯑꯒꯗꯤ ꯅꯠꯇ꯭ꯔꯅꯦ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯙꯔꯃ ꯆꯠꯂꯔꯣꯏ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤꯕ ꯑꯂꯥꯅꯁꯨ ꯍꯣꯏ ꯀꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯛꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯀꯟꯈꯠꯂꯦꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯀꯟꯈꯠꯀꯅꯤ ꯍꯥꯏꯗ꯭ꯔꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯦꯟ ꯊꯥ ꯃꯅꯨꯡꯗ ꯍꯥꯏꯗ ꯄꯥꯕꯨꯡꯁꯨ ꯅꯥꯗꯤ ꯅꯥꯔꯦ ꯑꯗꯣ ꯑꯅꯥꯕꯒꯤꯗꯤ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯗꯣꯛꯇꯔꯅꯗꯤ ꯆꯥꯎꯗꯤ ꯍꯥꯏꯔꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯆꯥꯕꯕꯨꯗꯤ ꯆꯥꯔꯒ ꯆꯥꯌꯥꯝꯕꯁꯨ ꯆꯥꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯆꯥꯏ ꯁꯤꯗꯅꯅꯕ ꯍꯣꯏ ꯑꯗꯨꯒ ꯃꯄꯨꯒꯤ ꯃꯃꯤꯡꯗꯤ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ ꯁꯣꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯒꯥꯏꯕꯝꯄꯥꯜ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯙꯔꯃꯗꯨ ꯆꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯁꯣꯛꯄꯅꯦ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯙꯔꯃꯁꯤ ꯊꯥ ꯑꯃꯁꯤꯗꯤ ꯙꯔꯃꯁꯤ ꯅꯣꯡꯃ ꯁꯣꯟꯒꯩ ꯁꯣꯜꯂꯣꯏ ꯇꯣꯛꯎ ꯃꯁꯤꯒꯤ ꯙꯔꯃ ꯑꯃ ꯇꯧꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯉꯥꯡ ꯂꯥꯛꯑꯣ ꯑꯉꯥꯡꯈꯩ ꯄꯨꯂꯞ ꯂꯥꯛꯑꯣ ꯑꯩ ꯅꯥꯛꯇ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯃꯥꯡꯗꯣ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯀꯥ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯒꯦꯀꯣ ꯃꯃꯥꯡ ꯑꯣꯟꯒꯦ ꯅꯠꯇꯦ ꯃꯩꯉꯥꯟꯁꯦ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯈꯩꯁꯨ ꯑꯇꯩ ꯀꯅꯥ ꯂꯩꯒꯦ ꯑꯉꯥꯡ ꯑꯃ ꯋꯥꯠꯂꯤ ꯃꯅꯥꯇꯣꯟꯗꯣ ꯀꯩꯗꯧꯔꯦ ꯀꯥꯏꯔꯥ ꯕ꯭ꯔꯗꯔ ꯅꯥꯎꯕꯒꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏꯅꯁꯨ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ ꯅꯥꯎꯕꯒꯤꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯅꯥꯎꯕꯁꯦ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯟꯃꯦꯟ ꯑꯣꯏꯔꯝꯃꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯊꯛꯀꯤ ꯃꯐꯝ ꯑꯃꯗ ꯅꯥꯎꯕꯅ ꯑꯩꯈꯣꯏ ꯀꯩꯔꯥꯛ ꯀꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯁꯦꯝꯃꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯩꯒꯤ ꯂꯥꯏꯟ ꯁꯦꯝꯃꯤꯉꯩꯗ ꯅꯥꯎꯕꯒꯤ ꯀꯣꯛꯊꯛꯇ ꯅꯥꯎꯕ ꯀꯣꯛꯇꯣ ꯑꯝꯇ ꯌꯦꯡꯍꯟꯕꯤꯔꯛꯑꯣ ꯎꯞꯊꯔꯒ ꯅꯥꯎꯕꯒꯤ ꯀꯣꯛꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔ ꯐꯔꯕꯅꯦ ꯍꯦꯔꯣ ꯑꯣꯏꯔꯤꯁꯤꯗꯤ ꯑꯗꯣ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯆ ꯋꯥꯌꯔ ꯇꯥꯁꯜꯂꯛꯄꯅꯦ ꯑꯩꯆ ꯋꯥꯌꯔ ꯇꯥꯁꯜꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯒꯤꯁꯦ ꯃꯁꯥꯁꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯒ ꯂꯩꯔꯨꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯇꯞ ꯔꯤꯀቨꯔ ꯇꯧꯔꯛꯄꯗꯒꯤ ꯑꯁꯤ ꯋꯥꯀꯤꯡ ꯁ꯭ꯇꯤꯛꯁꯦ ꯄꯥꯏꯔꯒ ꯁꯞꯄꯣꯔꯠ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯆꯠꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯨꯠꯅ ꯑꯣꯜꯂꯒ ꯊꯧꯕ ꯁꯥꯏꯀꯜꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯀ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯇꯨꯔ ꯇꯧꯔꯤꯅꯤ ꯁꯤꯡꯖꯃꯩꯗꯐꯥꯎꯗ ꯂꯥꯛꯑ ꯃꯣꯔꯥꯐꯥꯎ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤ ꯃꯣꯔꯥꯐꯥꯎ ꯁꯥꯏ ꯏꯅꯥꯎꯁꯦ ꯃꯌꯥꯝꯅ ꯏꯅꯥꯎꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨ ꯏꯅꯥꯎꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯄꯤꯕꯤꯕ ꯉꯝꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯤꯕꯤꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯌꯦꯡꯕꯤꯕ ꯉꯝꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯌꯦꯡꯕꯤꯕ ꯌꯥꯅꯤ ꯅꯥꯎꯕ ꯀꯣꯛꯀꯤꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯅꯤ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ
ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯁꯤꯅꯦꯃꯦꯇ꯭ꯔꯤꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯄꯥꯡꯕꯗ ꯊꯦꯔꯥꯄꯤ ꯇꯧꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯔꯤꯚꯣꯜꯚꯔ ꯈꯔꯗꯤ ꯍꯣꯏ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯁꯤ ꯍꯧꯖꯤꯛ 30,000 ꯃꯨꯛꯇꯤ ꯑꯩ ꯑꯦꯀꯥꯎꯟꯗ ꯇꯨꯡꯂꯛꯄ ꯉꯝꯖꯔꯦ 30,000 ꯃꯨꯛ ꯑꯗꯣ ꯀꯌꯥꯃꯨꯛꯀꯗꯤ ꯀꯩꯅꯣ ꯇꯧꯏ ꯑꯃꯒ ꯀꯌꯥ ꯆꯪꯅꯤ ꯍꯥꯏ ꯑꯃꯒ ꯃꯔꯐꯨ ꯑꯣ ꯑꯃꯒ ꯃꯔꯐꯨꯃꯨꯛ ꯆꯪꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯇꯁꯦꯡꯅ ꯁꯦꯟꯐꯝꯁꯦ ꯑꯆꯧꯕ ꯁꯦꯟꯐꯝꯅꯤ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯁꯨ ꯋꯥꯔꯤꯗꯤ ꯁꯥꯟꯅꯖꯔꯝꯃꯦ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯀꯔ ꯆꯦꯟꯕꯗꯣ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯦ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯃꯃꯥꯡꯒꯤ ꯑꯃꯨꯛꯀꯥꯟꯗ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯔꯝꯃꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯍꯤ ꯊꯥꯒꯤ ꯑꯣꯏꯕ ꯃꯥꯅ ꯃꯇꯦꯡꯗꯤ ꯈꯔ ꯄꯥꯡꯉꯛꯀꯅꯤ ꯑꯃꯨꯛ ꯈꯔ ꯍꯪꯕ꯭ꯔꯥ ꯍꯥꯏꯌꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯊꯨ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯏꯚ ꯊꯥꯒꯦꯁꯨ ꯍꯥꯏꯗꯦꯀꯣ ꯉꯁꯥꯏꯁꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤ ꯂꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩꯗꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯤꯡ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯕ ꯃꯌꯣꯟ ꯆꯣꯡꯕ ꯊꯥꯁꯦ ꯀꯩꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯌꯦꯅꯤꯡ ꯊꯥ ꯌꯧꯔꯛꯄꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯩꯗꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯁꯨ ꯎꯍꯟꯅꯤꯡꯕ ꯂꯣꯏꯅꯅ ꯅꯥꯎꯕꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤꯃꯦꯇ꯭ꯔꯤꯁꯤꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯏꯠꯀꯤ ꯁꯨꯝ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕꯁꯤꯅꯤꯀꯣ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯉꯁꯤ ꯃꯌꯥꯝꯗꯁꯨ ꯅꯥꯎꯕꯁꯤꯁꯨ ꯍꯥꯏꯖꯔꯒ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯅꯥꯎꯕꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯣꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯥꯌꯦꯡꯕꯤꯕ ꯉꯝꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯌꯥꯅꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯂꯥꯏꯕ ꯑꯁꯤꯁꯨ ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯥꯎꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯅꯥꯎꯕ ꯉꯁꯤ ꯀꯩ ꯃꯊꯦꯜꯅꯣ ꯈꯔ ꯍꯧꯅ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯇꯥꯗꯦꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯔ ꯍꯧꯅ ꯍꯥꯏꯌꯣ ꯁꯟ ꯑꯃ ꯇꯧꯔꯦꯀꯣ ꯁꯟ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯌꯦꯟ ꯑꯃ ꯌꯥꯎꯔꯦ ꯆꯅꯥ ꯑꯗꯒꯤ ꯇꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯧꯔꯦ ꯇꯟꯒꯨꯝꯕ ꯑꯗꯩꯗꯤ ꯆꯅꯥ ꯇꯟꯗꯣ ꯆꯥꯅꯤꯡꯉꯤꯅꯦ ꯃꯤꯁꯤꯗꯤ ꯀꯌꯥꯃꯨꯛꯀꯗꯤ ꯂꯥꯛꯑꯝꯃꯦ ꯉꯁꯤ ꯀꯅꯥꯒꯗꯤ ꯄꯨꯜꯂꯤ ꯃꯔꯨ ꯑꯣꯏꯅ ꯈꯔ ꯍꯧꯅ ꯍꯥꯏꯁꯦ ꯃꯤ ꯑꯅꯤ ꯑꯩꯒ ꯄꯨꯟꯃꯤꯟꯅꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕ ꯆꯥꯖꯤꯡꯗꯒꯤ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯐꯣꯟ ꯗꯨꯀꯥꯟ ꯐꯝꯕꯅꯦꯕꯀꯣ ꯃꯥ ꯉꯁꯤꯒꯤꯗꯤ ꯂꯥꯛꯇꯦ ꯃꯥ ꯗꯨꯀꯥꯟꯗꯣ ꯊꯕꯛ ꯂꯩꯌꯦꯅꯀꯣ ꯏꯃꯥꯟꯅꯕ ꯑꯅꯤꯃꯨꯛꯇꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯃꯩꯇꯩ ꯉꯥꯛꯇꯅꯦ ꯍꯣꯏ ꯃꯣꯏ ꯍꯟꯈ꯭ꯔꯦ ꯍꯣꯏ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏ ꯍꯣꯔꯦꯟ ꯃꯣꯏꯗ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯄꯥꯝꯗ ꯑꯃꯨꯛꯀ ꯆꯠꯈꯤꯅꯤ ꯍꯣꯏ ꯂꯩꯊꯣꯛꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯂꯥꯛꯑꯣ ꯅꯣꯏ ꯉꯁꯥꯏ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯏꯠꯀꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯀꯀꯥ ꯄꯩꯁా ꯄꯤꯔꯒꯦ ꯍꯥ ꯁꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯍꯔꯥꯎꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯅꯥꯎꯕꯅ ꯉꯥꯡꯕꯁꯦ ꯇꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯇꯕꯩꯅꯦ ꯄꯔꯦꯡ ꯐꯝꯃꯣ ꯄꯄꯥꯒꯤ ꯅꯥꯀꯟꯗ ꯐꯝꯃꯣ ꯄꯄꯥꯒꯤ ꯑꯣꯏ ꯍꯦꯛ ꯊꯪꯕꯗ ꯐꯝꯃꯣ ꯅꯪꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯅꯤꯅ ꯑꯗꯣ ꯑꯃꯗꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯃ ꯋꯥꯠꯂꯤꯌꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃꯗꯨꯕꯨ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯕ ꯑꯌꯥ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ ꯅꯥꯀꯟꯗ ꯐꯝꯃꯨ ꯗꯗꯥꯅ ꯑꯝꯇ ꯀꯣꯜꯂ ꯄꯨꯁꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯂꯥꯛꯑꯣ ꯌꯥꯔꯕꯣ ꯁꯦ ꯃꯆꯥꯅꯨꯄꯤꯒꯤꯅ ꯁꯦ ꯅꯪꯒꯤꯅ ꯈꯤꯇꯪ ꯄꯤꯛꯄꯅꯤꯅ ꯁꯦ ꯏꯠꯀꯤꯅꯤꯀꯣ ꯏꯠꯀꯤꯅꯦ ꯁꯦꯞ ꯇꯧꯁꯜꯂꯨꯀꯣ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯌꯦꯡ ꯂꯥꯏꯔꯤꯛꯀꯤꯗꯗꯤ ꯌꯥꯏꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯕꯣꯏꯒꯨꯝꯕ ꯀꯣꯂꯣꯝꯒꯨꯝꯕ ꯂꯩꯕꯗꯗꯤ ꯌꯥꯏꯀꯣ ꯑꯇꯩꯗꯤ ꯆꯥꯊꯣꯛꯀꯅꯨꯀꯣ ꯑꯦ ꯄꯥꯕ ꯍꯩꯔꯕ ꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯗꯣ ꯏꯇ ꯀꯥꯎꯋꯦ ꯑꯔꯁꯠꯀꯤꯁꯦ ꯑꯔꯁꯠꯅ ꯈꯔ ꯆꯥꯎꯔꯦ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯑꯔꯁꯠꯀꯤ ꯑꯔꯁꯠ ꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯔꯣ ꯕꯣꯏ ꯂꯩꯗꯣꯏꯅꯦ ꯉꯁꯤ ꯀꯌꯥꯝ ꯇꯥꯔꯒꯦ ꯄꯩꯁా ꯑꯝꯇ ꯌꯦꯡꯖꯒꯦ ꯃꯁꯤꯡ ꯑꯝꯇ ꯊꯤꯌꯣ ꯀꯌꯥ ꯇꯥꯔꯦ ꯊꯤꯌꯣ ꯄꯄꯥꯗ ꯌꯦꯡꯍꯜꯂꯛꯑꯣ ꯀꯀꯥꯗ ꯌꯦꯡꯍꯜꯂꯛꯑꯣ ꯑꯗꯣ ꯑꯆꯣꯏꯕꯗꯨꯁꯨ ꯄꯨꯂꯞ ꯊꯤꯌꯣ ꯅꯪꯅ ꯑꯗꯨꯝ ꯁꯠꯇꯣꯔꯛꯑꯣ ꯀꯀꯥ ꯑꯩ ꯃꯁꯤꯡ ꯊꯤꯔꯒꯦ ꯑꯗꯨꯝ 10 ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯌꯥꯅꯣ ꯑꯇꯩꯗꯣ 20 50 60 ꯑꯗꯨꯗꯤ ꯃꯥꯏ 500 ꯑꯅꯤ ꯁꯨꯔꯦꯅꯦ 1100 ꯃꯌꯥ ꯇꯥꯔꯦ ꯋꯥ ꯄꯩꯁꯥ ꯌꯥꯝ ꯇꯥꯔꯦ ꯌꯥꯔꯦꯍꯦ ꯄꯨꯊꯣꯔꯛꯑꯅꯨ ꯅꯪꯁꯨ ꯀꯔꯤꯅꯣ ꯁꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯗꯤ 500 ꯑꯃꯁꯨ ꯉꯁꯥꯏ ꯄꯤꯕꯤꯔꯝꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯜ ꯇꯨꯒꯦꯗꯔ 1000ꯒ ꯈꯔ ꯍꯦꯜꯂꯦꯅꯦ ꯑꯗꯨꯗꯤ ꯀꯩ ꯂꯩꯗꯣꯏꯕ ꯑꯗꯨꯗꯤ 1000 ꯁꯤꯗꯤ ꯑꯆꯥꯄꯣꯠ ꯁꯥꯟꯅꯄꯣꯠ ꯂꯩꯊꯣꯛꯀꯅꯨꯀꯣ
ꯀꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯀꯥꯟꯅꯕꯗ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄꯣꯠꯇ ꯂꯩꯌꯣꯕ ꯅꯥꯎꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯥꯎꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯈꯔ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯈꯨꯟꯗꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯏꯠꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯠꯀꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯃꯤꯟꯅꯁꯦ ꯅꯥꯎꯕꯅ ꯄꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤ ꯑꯄꯨꯟꯕꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯏꯅꯤꯀꯣ ꯅꯥꯎꯕ ꯈꯔ ꯀꯟꯅ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯗꯕꯒꯤ ꯁꯣꯟꯊꯕꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯈꯔ ꯍꯧꯅ ꯍꯥꯏꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯃꯥꯡꯒꯣꯟꯗ ꯂꯩꯕ ꯃꯤ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯁꯤ ꯙꯔꯃ ꯈꯥꯏꯗꯕꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤ ꯄꯨꯂꯞ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯔꯥꯖ꯭ꯌ ꯈꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯏꯁꯣꯔꯗ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯕ ꯍꯥꯏꯅ ꯑꯇꯩ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯑꯇꯩ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯩꯁꯥꯗꯣ ꯆꯠꯁꯜꯂꯗꯤ ꯌꯥꯔꯔꯣꯏ ꯆꯥꯅꯨꯄꯤ ꯄꯩꯁꯥ ꯆꯠꯁꯜꯂꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯏꯠ ꯃꯨꯕꯥꯔꯛ ꯑꯝꯇ ꯍꯥꯏ ꯄꯄꯥꯁꯦ ꯌꯥꯝ ꯁꯣꯜꯂꯦꯕ ꯃꯁꯥꯁꯦ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯑꯣ ꯀꯀꯥꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯑꯝꯇ ꯁꯣꯝꯗꯈꯔ ꯍꯧꯅ ꯍꯥꯏꯌꯣ ꯑꯁ ꯇꯥꯗꯦ ꯑꯩꯐꯥꯎ ꯇꯥꯗꯦꯗ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤꯅ ꯅꯥꯎꯕꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯅꯥꯎꯕ ꯑꯦꯂꯥꯏꯁ ꯃꯨꯁꯇꯥꯀꯤꯝ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯅꯥꯎꯕꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯁꯑꯣꯝꯕꯨꯡꯗꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯒ ꯏꯆꯥ ꯃꯌꯥꯝꯁꯤꯒꯁꯨ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯇꯅ ꯃꯌꯥꯝꯗ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯌꯧꯍꯟꯕ ꯉꯝꯖꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤ ꯏꯅꯥꯎꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯉꯝꯖꯕꯅꯤ ꯏꯅꯥꯎ ꯃꯨꯁꯇꯥꯀꯤꯝꯕꯨꯁꯨ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯐꯣꯂꯣꯋꯔ 1,2,500,000 ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯄꯨꯂꯞ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯂꯥꯅꯁꯨ ꯅꯥꯎꯕꯅ ꯑꯩꯈꯣꯏ ꯈꯟꯖꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯊꯨꯡꯍꯟꯕꯤꯕ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯅꯕꯤꯔꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯋꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯩꯕꯅꯤꯅ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯂꯥꯅꯁꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯅꯥꯎꯕꯅꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯂꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯣꯠꯅꯖꯔꯨꯕ ꯈꯨꯗꯤꯡ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯅꯥꯎꯕꯒꯤ ꯀꯣꯛꯁꯦ ꯍꯧꯖꯤꯛ ꯑꯝꯇꯪ ꯂꯨꯊꯕꯤꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ 1.8 ꯂꯥꯈ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯕ ꯅꯥꯎꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯕ꯭ꯂꯦꯁꯤꯡ ꯑꯗꯨꯁꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯡꯖꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯅꯥꯎꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯅꯥꯎꯕꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝꯅ ꯄꯥꯡꯕꯤꯅꯤꯡꯕ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯅꯤꯡꯕ ꯅꯥꯎꯕꯁꯤ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝ ꯂꯦꯡꯕꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯥꯏꯇꯦꯝꯕꯨ ꯑꯣꯏꯔꯁꯨ ꯇꯤꯚꯤ ꯁꯦꯝꯕ ꯃꯣꯕꯥꯏꯜ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯥ ꯁꯥꯕ ꯈꯣꯠꯄ ꯂꯣꯏ ꯍꯩꯕꯅꯦ ꯃꯁꯥꯒꯤ ꯃꯉꯣꯟꯗ ꯐꯔꯛ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛ ꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯈꯣꯡꯒꯤ ꯁꯔꯨꯛꯁꯦ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯡꯅ ꯆꯠꯄ ꯉꯝꯗꯕ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯤꯛꯁꯦ ꯄꯥꯏꯔꯒ ꯏꯆꯥꯅꯨꯄꯥ ꯁ꯭ꯇꯤꯛꯇꯣ ꯌꯦꯡꯒꯦ ꯁ꯭ꯇꯤꯛꯁꯦ ꯄꯥꯏꯔꯒ ꯆꯠꯄꯗꯤ ꯉꯝꯖꯕ ꯑꯗꯣ ꯌꯥꯝ ꯐꯤꯡꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯤꯃꯥꯟꯅꯅ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯆꯥꯛ ꯌꯦꯡꯍꯜꯂꯣ ꯍꯩ ꯆꯥꯛ ꯌꯦꯡꯍꯟꯁꯦ ꯍꯥꯏꯔꯅꯣꯕ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯆꯥꯕꯗꯤ ꯎꯠꯂꯒꯨꯝꯁꯦ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯗꯤ ꯌꯦꯡꯍꯜꯂꯔꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯗꯧ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛꯃꯛꯇꯤ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯎꯠꯍꯟꯖꯔꯔꯣꯏ ꯉꯁꯤ ꯆꯥꯎꯔꯛꯄ ꯑꯃ ꯀꯔꯤ ꯀꯔꯤꯅೋ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯪꯍꯟꯖꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯁꯤꯗ ꯂꯩꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯗꯣ ꯑꯗꯣ ꯅꯥꯎꯕ ꯀꯩꯀꯩꯅꯣ ꯑꯝꯇ ꯇꯥꯛꯁꯤ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣ ꯅꯥꯎꯕꯁꯦ ꯌꯦꯡꯉꯣ ꯂꯥꯛꯀꯗꯣꯏꯅꯦꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯏꯅꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯦ ꯇꯟ ꯀꯩꯅꯣ ꯆꯥꯛꯍꯥꯎ ꯇꯟ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯛꯍꯥꯎ ꯇꯟ ꯑꯣꯏꯗꯣꯏꯅꯤ ꯆꯥꯛꯍꯥꯎ ꯇꯟꯁꯤ ꯀꯩꯀꯩ ꯍꯥꯞꯀꯦ ꯑꯇꯣꯞꯄ ꯆꯤꯅꯤꯅꯦ ꯆꯥꯛꯍꯥꯎꯅꯦ ꯁꯤꯁꯤꯅ ꯏꯁꯤꯡ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯎꯏ ꯑꯗꯨꯒ ꯑꯇꯣꯠꯄꯗ ꯍꯥꯞꯄꯗꯨꯅꯤꯍꯦ ꯀꯩ ꯈꯔ ꯃꯈꯩ ꯍꯥꯞꯇꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯀꯔꯤ ꯁꯤꯁꯤꯅ ꯌꯦꯟꯂꯥ ꯁꯤꯅ ꯌꯦꯟ ꯂꯩꯔꯦ ꯁꯤꯁꯤꯅ ꯕꯤꯐ ꯂꯩꯔꯦꯀꯣ ꯁꯤꯗ ꯇꯤꯜꯍꯧ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤꯁꯤꯅ ꯆꯅꯥꯁꯦ ꯁꯥ ꯍꯥꯞꯄ꯭ꯔꯥ ꯑꯣ ꯁꯥ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯇꯥꯔꯒꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯆꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯖ ꯄꯨꯔꯥ ꯄꯤꯌꯣꯔ ꯚꯦꯖ ꯑꯣꯏꯅ ꯊꯝꯕꯤꯔꯤꯀꯣ ꯅꯥꯀꯨꯞꯄꯤ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯃꯤꯅꯥꯎꯕ ꯈꯔ ꯊꯨ ꯂꯥꯛꯑꯣꯃꯤ ꯅꯪꯕ ꯇꯞ ꯇꯞ ꯂꯥꯛꯑꯣ ꯇꯨꯅꯤꯀꯣ ꯚꯤꯗꯤꯑꯣ ꯃꯥꯡꯗꯒ ꯇꯨꯔꯗꯤꯉꯣ ꯏꯁ ꯂꯥꯛꯑꯣ ꯇꯞ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯤꯅꯤ ꯍꯧꯖꯤꯛ ꯅꯥꯎꯕꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜꯅꯗꯤ ꯌꯥꯡꯅ ꯆꯠꯂꯒ ꯑꯗꯨꯒ ꯏꯁꯥꯁꯤꯅ ꯇꯞꯊꯍꯧꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯕ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯅꯥꯎꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯅꯥꯎꯕꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯄꯤꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯒꯤ ꯌꯨꯝꯗ ꯂꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯏꯠ ꯑꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ
มาโตสมนาคุยกี่สมัยน่ะคุยกี่ปังทุกลีให้ภาษีขังกันนะเมื่อกี้ตะมักตะงาซีสมัยน่ะคุยทำมาสิปังทุยอีสานุปาตัวมาเราสิเรากะกะงาซีอีกิปีไปชาปีตัวนี้เรานั่งกี่เราเซ่เราฟังกันเลยเราเซ่อาซาปดเลยนะบะอาซาปดกับบอยกันเลยนะบะก็เอบีโอ้ยเย็ดนั่นเราเย็ดไรเห็นนะไรใส่นั่นเราคุดชมนักกันนั่นเราให้บะชมนั่นเราเซ่ย่า lo nấu bagi nấu pa lo nấu bagi nấu pa anh ta lo se nang git cái đó tàu nấu thao hà nấu ya đấy anh nấu bao giờ pi rồi nấu bao giờ pi sẽ lôi ra này nãy tiệt xịt anh đi pai rồi mấy am nó pi bên này khalo anh nó pi bên này ít mubarak ko nung si jana na lấy ba aduga khoi mà xem nung si jana nó hengar pa sao mà thôi rồi mẹ làm rồi sân giờ cái mẹ sao mà đi mẹ khoi út ra rồi mà có khoi na model mặc tiền na tầm này na khoi adu mặc tiền út ra rồi mẹ làm rồi sân giờ cái thank you mẹ cái ta ra đây chắc chắc cái đó ra tao luôn Eid Mubarak mẹ làm số wish tàu bira mo Eid Mubarak aduga nào bagi adum mating pang biba ngam bai che nào sing na koi caption da mobile number hap chara ke soi ta na call tawraga nào baga wai watai sabiu ngam bating pang biu haba wafam asi mẹ wafam thamjari Insang si ula akan ta mayam si live set mi hengalak pa mi masing se mayam gi saruk mayam represent tawraga khoi cha dui ni ko yare ado mayam gi mohut silaga ni ko khoi cha cha doi ja hau yau the so hai zara ge yare Eid Mubarak ai nama ora ka namo he sakka kai mai le na ge thabu la di yara bana ta mayam Eid Mubarak share to biramo mayam aduga symmetry si ngasi chachari ba sing si manipur lai biri be chinau khuding makki represent tawga chachari bani mayam na share ma khatang to biramo hai wa famasi thamja ba loina lai ba lisul asilution jage inau nau bagi mobile number hapcharang ge caption da mayam na call to biro adum chak chana ko chak chana adum mayam adum wai tai sa ba ya ni ba ko adum inau gi number khoi update to jarake nau bagi sai dom ta yeng ge hai nau bagi sai yeng han ba ya de nau bagi sai copyright itai ma khoi copyright thami aduna uhan ba ya de live lo shin jage mayam thank you live yeng bi bagi doga share to bi bai damak ta su mayam bu hanna thagat pu phondok chari mayam Eid Mubarak kau ba ya de ko comment section da share to bi matam da su Eid Mubarak nau ba Eid Mubarak ya re Hey, ini nama lu yang